ꯈꯪꯂꯛꯄꯗ ꯋꯥꯔꯤ ꯈꯔ ꯆꯃꯝꯅꯕ ꯑꯃꯨꯛꯁꯨ ꯄꯣꯛꯍꯜꯂꯤ꯫ ꯃꯃꯥ ꯃꯄꯥ ꯑꯅꯤꯒꯤ ꯋꯥꯔꯤꯁꯨ ꯌꯥꯎꯔꯛꯄꯗ ꯃꯈꯥ ꯇꯥꯅꯤꯡꯕꯅ ꯂꯥꯡꯇꯛꯅꯔꯕ ꯅꯨꯄꯤ ꯑꯗꯣ ꯃꯈꯥ ꯉꯥꯏꯔꯤ ꯑꯗꯨꯕꯨ ꯃꯔꯛ ꯊꯠꯅ ꯃꯦꯝꯆꯥꯅ "ꯏꯕꯦꯝꯃ, ꯄꯨꯡ ꯀꯌꯥ ꯇꯥꯔꯒꯦ?" ꯇꯅꯨ ꯐꯣꯟ ꯑꯗꯣ ꯐꯠ ꯌꯦꯡꯉꯤ꯫ ꯄꯨꯡ ꯑꯗꯨ 2 ꯍꯦꯟꯗꯨꯅ ꯂꯩꯔꯝꯃꯦ꯫ ꯃꯥ ꯐꯥꯎꯕ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ꯫ "ꯏꯃꯥ, ꯄꯨꯡꯁꯤꯗꯤ 2 ꯍꯦꯜꯂꯝꯃꯦ." ꯃꯦꯝꯆꯥ ꯄꯥꯈꯠꯅ "ꯑꯗꯨꯗꯤ ꯍꯌꯦꯡ ꯑꯃꯨꯛ ꯃꯈꯥ ꯂꯤꯔꯒꯦ. ꯅꯪ ꯆꯠꯅꯕ ꯇꯧꯔꯣ. ꯏꯃꯥꯅꯦ ꯑꯃꯨꯛ ꯉꯥꯎꯁꯤꯟꯅꯔꯒ ꯂꯩꯍꯧꯔꯒꯦ." ꯇꯅꯨ ꯃꯦꯝꯆꯥꯕꯨ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯂꯒ ꯍꯧꯒꯠꯂꯛꯏ꯫ ꯃꯦꯝꯆꯥꯅ "ꯅꯪꯅ ꯏꯃꯥꯕꯨ ꯅꯨꯡꯁꯤꯔꯕꯗꯤ ꯑꯍꯥꯟꯕ ꯃꯇꯦꯡ ꯑꯣꯏꯅ" ꯍꯥꯏꯔꯒ ꯃꯇꯤꯟ ꯑꯗꯨ ꯇꯧꯗꯨꯅ ꯂꯩꯃꯥꯏ ꯑꯗꯨꯗ ꯁꯤꯝꯕꯣꯜ ꯑꯃ ꯌꯦꯛꯂꯛꯏ꯫ "ꯃꯁꯤꯒꯤ ꯁꯤꯝꯕꯣꯜꯁꯦ ꯌꯦꯛꯄ ꯕꯣꯛꯁ ꯃꯆꯥ ꯑꯃ ꯂꯩꯕꯅꯤ. ꯃꯗꯨꯒꯤ ꯃꯅꯨꯡꯗ ꯏꯃꯥꯕꯨ ꯍꯦꯛ ꯀꯥꯞꯄ ꯍꯤꯗꯥꯛꯇꯣ ꯌꯥꯎꯕꯅꯤ. ꯅꯪ ꯏꯃꯥꯒꯤꯗꯃꯛꯇ ꯃꯗꯨꯒꯤ ꯍꯤꯗꯥꯛꯇꯣ ꯑꯃꯨꯛꯇ ꯁꯤꯟꯗꯣꯛꯎꯕ. ꯑꯩꯅ ꯇꯁꯦꯡꯅ ꯉꯥꯎꯗꯨꯅ ꯆꯠꯈ꯭ꯔꯕꯗꯤ ꯋꯥꯔꯤ ꯄꯨꯝꯕ ꯂꯣꯏꯁꯤꯟꯕ ꯉꯝꯃꯔꯣꯏ." ꯇꯅꯨꯅ "ꯍꯣꯏ ꯏꯃꯥ, ꯑꯩ ꯏꯃꯥꯒꯤ ꯊꯥꯖꯕ ꯃꯥꯡꯍꯜꯂꯣꯏꯌꯦ. ꯍꯌꯦꯡꯁꯨ ꯂꯥꯛꯀꯦ ꯏꯃꯥ." ꯃꯦꯝꯆꯥꯅ ꯈꯪꯉꯥꯏ ꯍꯥꯏꯔꯛꯏ꯫ "ꯏꯕꯦꯝꯃ, ꯉꯁꯤ ꯀꯔꯤ ꯅꯨꯃꯤꯠꯅꯣ? ꯄꯨꯔꯅꯤꯃꯥ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦ?" "ꯏꯃꯥ, ꯉꯁꯤ ꯄꯨꯔꯅꯤꯃꯥꯅꯦ." ꯃꯦꯝꯆꯥ ꯌꯥꯝ ꯍꯔꯥꯎꯅ "ꯑꯗꯨꯗꯤ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯅꯪꯁꯨ ꯆꯠꯂꯣ. ꯑꯗꯨꯒ ꯏꯃꯥꯒꯤ ꯏꯆꯥ ꯑꯃꯗꯣ ꯀꯅꯥꯅꯣ ꯈꯪꯗꯣꯔꯛꯑꯣ." ꯇꯅꯨ ꯃꯀꯣꯛ ꯑꯗꯨ ꯉꯥꯎꯔꯕꯅꯤ ꯑꯗꯨꯕꯨ ꯈꯪꯕꯒꯨꯝꯅ ꯈꯨꯝꯈ꯭ꯔꯦ꯫ "ꯍꯣꯏ ꯏꯃꯥ." ꯃꯥꯁꯨ ꯃꯐꯝ ꯑꯗꯨꯗꯩ ꯊꯣꯛꯈ꯭ꯔꯦ꯫ ꯃꯦꯝꯆꯥꯁꯨ ꯅꯨꯡꯁꯤꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯇꯥꯡꯂꯦꯟꯅ "ꯗꯥꯉꯥꯟ, ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ. ꯑꯩꯅ ꯍꯥꯏꯅꯤ ꯍꯥꯏꯕ ꯋꯥꯗꯣ ꯑꯩ ꯀꯣꯟꯅ ꯍꯥꯏꯔꯒꯦ." "ꯍꯥꯏꯔꯅꯨ, ꯌꯥꯔꯦ. ꯆꯠꯂꯣ, ꯂꯥꯏꯔꯤꯛꯇꯣ ꯐꯖꯅ ꯄꯥꯎ. ꯑꯗꯨꯏ ꯁꯔꯨꯛ." "ꯍꯣꯏ ꯕꯥ, ꯄꯥꯒꯦ ꯕꯥ. ꯑꯩꯅ ꯍꯥꯏꯕꯁꯨ ꯌꯥꯗ ꯌꯥꯔꯣꯏꯀꯣ." ꯃꯈꯣꯏꯁꯨ ꯆꯠꯈ꯭ꯔꯦ꯫ ꯄꯨꯔꯅꯤꯃꯥ ꯃꯆꯥꯗ ꯑꯣꯟꯁꯤꯜꯂꯛꯂꯒ "ꯀꯩꯅꯣꯝ ꯍꯥꯏꯅꯦꯅ ꯃꯥꯅ ꯇꯣꯏꯅ ꯍꯥꯏꯔꯤꯗꯣ ꯅꯪ ꯅꯨꯡꯁꯤ ꯍꯥꯏꯗꯣꯏ ꯅꯠꯇ꯭ꯔꯣ? ꯌꯥꯈꯣꯀꯣ, ꯌꯥꯗꯕꯒ ꯌꯥꯔꯣꯏ." "ꯏꯃꯥ, ꯌꯥꯝ ꯇꯥꯅꯤꯡꯗꯦꯀꯣ." ꯍꯥꯏꯔꯝꯂꯒ ꯒꯝ ꯒꯝ ꯆꯪꯈꯤ꯫ ꯂꯩꯆꯤꯜꯁꯨ ꯈꯥꯕꯅ ꯎꯅꯁꯦ ꯍꯥꯏꯃꯟꯕꯗꯒꯤ ꯎꯄꯥꯏ ꯂꯩꯇ ꯁ꯭ꯀꯨꯜ ꯍꯜꯂꯛꯄꯗ ꯈꯥꯕꯅ ꯑꯣꯏꯅ ꯂꯧꯕ ꯂꯥꯛꯂꯦ꯫ ꯈꯥꯕ ꯃꯃꯥꯡꯒꯤ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯔꯛꯏ꯫ ꯂꯩꯆꯤꯜꯁꯨ ꯑꯗꯨꯝ ꯀꯥꯈꯠꯂꯛꯏ꯫ "ꯍꯣꯇꯦꯜꯗ ꯑꯣꯏꯅ ꯎꯅꯁꯤꯅ." ꯂꯩꯆꯤꯜ ꯌꯦꯡꯂꯛꯑꯒ "ꯀꯩꯒꯤ ꯍꯣꯇꯦꯜꯅꯣ? ꯒꯥꯔꯗꯦꯟꯗ, ꯌꯥꯝ ꯎꯅꯅꯤꯡꯂꯗꯤ." ꯈꯥꯕ ꯅꯣꯛꯂꯒ ꯒꯥꯔꯗꯦꯟ ꯑꯃꯗ ꯊꯧꯖꯤꯜꯂꯛꯏ ꯑꯗꯨꯒ ꯂꯩꯆꯤꯜꯒ ꯄꯨꯂꯞ ꯆꯪꯉꯛꯏ꯫ ꯈꯥꯕꯅ "ꯑꯁꯤꯗ ꯑꯣꯏꯅ ꯐꯝꯁꯤꯜꯂꯛꯑꯣ." ꯂꯩꯆꯤꯜꯁꯨ ꯑꯗꯨꯝ ꯌꯥꯔꯦ ꯃꯇꯤꯛ ꯈꯥꯕ ꯍꯦꯟꯖꯤꯜꯂꯛꯏ꯫ ꯂꯩꯆꯤꯜꯒꯤ ꯃꯈꯨꯠ ꯑꯗꯣ ꯇꯞꯅ ꯄꯥꯏꯔꯛꯏ꯫ ꯂꯩꯆꯤꯜ ꯍꯩꯅꯗꯕ ꯑꯃ ꯐꯥꯎꯏ ꯑꯗꯨꯕꯨ ꯀꯔꯤꯝ ꯍꯥꯏꯗꯦ꯫ ꯈꯥꯕ ꯃꯥꯏꯊꯣꯡ ꯑꯗꯣ ꯇꯞꯅ ꯂꯩꯆꯤꯜ ꯇꯝꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯂꯩꯆꯤꯜ ꯐꯨꯠ ꯍꯧꯒꯠꯂꯒ ꯈꯥꯕꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯖꯤꯟꯈꯤ꯫ "ꯑꯗꯨꯛ ꯇꯨꯀꯠꯆꯕ! ꯑꯩꯁꯦ ꯅꯪꯅ ꯄꯪꯌꯥꯇ ꯌꯥꯕ ꯃꯤ ꯃꯥꯜꯂꯨꯔꯕꯣ? ꯅꯪꯒ ꯂꯨꯍꯣꯡꯕꯁꯦ ꯑꯩ ꯌꯥꯝꯅ ꯂꯨꯍꯣꯡꯅꯤꯡꯉꯝꯒꯅꯤ ꯀꯥꯏꯅ ꯈꯟꯕ꯭ꯔꯕ?" ꯍꯥꯏꯔꯝꯂꯒ ꯃꯈꯣꯡꯅ ꯒꯝ ꯒꯝ ꯊꯣꯛꯈꯤ꯫ ꯈꯥꯕꯁꯨ ꯇꯥꯟꯅꯔꯛꯏ꯫ "ꯑꯩ ꯂꯥꯜꯂꯦꯕ, ꯂꯩꯆꯤꯜ. ꯑꯩ ꯑꯃꯨꯛ ꯍꯟꯅ ꯍꯥꯏꯖꯔꯔꯣꯏꯒꯦꯕ." ꯒꯥꯔꯤꯗꯨ ꯍꯦꯟꯗꯣꯛꯇꯨꯅ ꯑꯁꯨꯝ ꯆꯠꯈꯤꯕ ꯑꯗꯨꯗ ꯈꯥꯕꯁꯨ ꯒꯥꯔꯤꯗꯣ ꯊꯝꯂꯝꯂꯒ ꯇꯞꯅ ꯇꯥꯟꯅꯔꯛꯏ꯫ ꯌꯥꯝꯅ ꯉꯝꯕ ꯅꯨꯄꯤ ꯍꯥꯏꯗꯨꯅꯤ꯫ ꯌꯥꯝꯅ ꯂꯥꯞꯅ ꯃꯈꯣꯡ ꯑꯗꯨꯅ ꯂꯥꯛꯏ꯫ ꯈꯥꯕꯁꯨ ꯇꯥꯟꯅꯔꯛꯄ ꯂꯦꯞꯇꯦ꯫ ꯈꯥꯕ ꯂꯦꯞꯂꯒ ꯁꯣꯔ ꯑꯃ ꯆꯥꯎꯅ ꯍꯣꯟꯗꯣꯛꯑꯒ ꯂꯥꯎꯔꯛꯏ꯫ "ꯉꯥꯏꯈꯣꯃꯤ!" ꯂꯩꯆꯤꯜ ꯇꯥꯗ ꯃꯤꯠꯃꯥꯡꯗꯒꯤ ꯃꯥꯡꯈ꯭ꯔꯦ, ꯎꯈꯤꯗ꯭ꯔꯦ꯫ ꯈꯥꯕꯅ "ꯑꯁ, ꯒꯥꯔꯤꯁꯤꯁꯨ ꯂꯥꯞꯅ ꯍꯣꯡꯗꯣꯛꯂꯝꯃꯤꯅꯦ." ꯁꯣꯝꯗꯅ ꯇꯅꯨ ꯃꯥꯒꯤ ꯕꯨꯔꯈꯥ ꯈꯔ ꯁꯦꯒꯥꯏꯈꯤꯕꯗꯣ ꯐꯣꯠꯅꯕ ꯃꯥꯒꯤ ꯒꯥꯔꯤ ꯑꯗꯨ ꯊꯧꯗꯣꯔꯒ ꯂꯥꯛꯏ꯫ ꯁꯨꯝ ꯂꯥꯛꯄꯗ ꯂꯩꯆꯤꯜ ꯃꯈꯣꯡꯅ ꯆꯠꯈꯤꯕꯗꯣ ꯎꯕꯗ ꯒꯥꯔꯤ ꯑꯗꯨ ꯈꯥꯝꯃꯒ "ꯏꯆꯦ, ꯀꯩꯅꯣ ꯈꯣꯡꯅ ꯑꯣꯏꯅ ꯂꯥꯛꯂꯗꯤ? ꯑꯩ ꯊꯤꯟꯕꯤꯔꯝꯃꯒꯦ." ꯂꯩꯆꯤꯜꯅ "ꯇꯅꯨ, ꯅꯪ ꯊꯕꯛ ꯆꯠꯀꯗꯕ ꯑꯣꯏꯔꯗꯤ ꯆꯠꯂꯣꯗ. ꯌꯨꯝꯁꯦ ꯌꯥꯝ ꯅꯛꯑꯁꯤꯗꯤ." "ꯌꯥꯔꯗ꯭ꯔꯣꯁꯦ?" "ꯅꯪ ꯆꯠꯆꯔꯣ." "ꯆꯠꯆꯔꯣ" ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯇꯅꯨꯁꯨ ꯁꯨꯝ ꯊꯣꯛꯂꯛꯑꯦ꯫ ꯂꯝꯕꯤꯗ ꯀꯅꯥ ꯑꯃꯠꯇ ꯌꯥꯎꯗ ꯈꯥꯕꯅ ꯆꯠꯂꯤꯕꯗꯨ ꯎꯕꯗ ꯇꯅꯨ ꯒꯥꯔꯤ ꯑꯗꯨ ꯅꯥꯀꯟ ꯑꯣꯏꯔꯞ ꯈꯥꯝꯈꯤ꯫ ꯉꯥꯏꯍꯥꯛ ꯌꯦꯡꯂꯝꯃꯒ ꯒꯥꯔꯤ ꯑꯗꯨ ꯊꯧꯒꯠꯈ꯭ꯔꯦ꯫ ꯂꯝꯕꯤꯗ ꯌꯦꯡꯂꯒ ꯁꯨꯝ ꯊꯧꯔꯛꯄꯗ ꯄꯥꯕ꯭ꯂꯤꯛ ꯇꯣꯏꯂꯦꯠ ꯑꯃ ꯂꯩꯔꯤꯕꯗꯨ ꯎꯕꯗ ꯒꯥꯔꯤ ꯑꯗꯨ ꯈꯥꯝꯃꯒ ꯃꯅꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯕꯨꯔꯈꯥ ꯁꯦꯠꯇꯨꯅ ꯊꯣꯛꯂꯛꯏ꯫ ꯃꯆꯤꯟꯗꯁꯨ ꯁꯣꯜꯂꯤ꯫ "ꯅꯪ ꯈꯪꯅꯤꯕ ꯈꯥꯕ." ꯒꯥꯔꯤ ꯑꯗꯨ ꯍꯟꯗꯨꯅ ꯊꯧꯔꯛꯑꯦ꯫ ꯈꯥꯕꯅ ꯂꯩꯔꯤꯕ ꯃꯥꯏꯀꯩ ꯑꯗꯨꯗ ꯍꯦꯛꯇ ꯗꯥꯏꯔꯦꯛ ꯊꯧꯖꯤꯜꯂꯛꯂꯒ ꯐꯣꯔꯁ ꯑꯗꯨꯗꯤ ꯀꯟꯐꯥꯠꯇ ꯊꯣꯝꯖꯤꯜꯂꯤ꯫ ꯈꯥꯕꯅ "ꯍꯩ, ꯃꯤꯠꯇꯣ ꯌꯦꯡꯂꯒ ꯊꯧꯕ ꯍꯩꯇ꯭ꯔꯣ?" ꯂꯦꯗꯤ ꯁꯠ ꯀꯨꯝꯊꯔꯛꯂꯒ ꯊꯥꯡꯗꯨꯅ ꯈꯥꯕꯒꯤ ꯄꯨꯛꯆꯦꯞ ꯋꯥꯏꯗ ꯊꯦꯡꯂꯛꯏ꯫ "ꯂꯦꯗꯤ, ꯇꯞꯅ ꯀꯥꯈꯠꯂꯣ, ꯑꯗꯨꯒ ꯒꯥꯔꯤꯁꯦ ꯊꯧ." ꯈꯥꯕ ꯉꯛꯅ ꯒꯥꯔꯤ ꯑꯗꯨ ꯌꯦꯡꯂꯒ ꯀꯥꯈꯠꯈꯤ ꯑꯗꯨꯒ
ꯂꯦꯗꯤꯅ ꯍꯥꯏꯕ ꯃꯐꯝꯗ ꯑꯁꯨꯝ ꯊꯧꯔꯛꯏ꯫ ꯈꯥꯕꯁꯨ ꯇꯟꯖꯥ ꯌꯦꯡꯂꯤꯕꯅꯤ ꯅꯥꯟꯊꯣꯛꯅꯕ ꯍꯥꯏꯗꯨꯅ꯫ ꯈꯥꯕ ꯇꯞꯅ ꯃꯥꯒꯤ ꯅꯣꯡꯃꯩ ꯑꯗꯨ ꯃꯥꯔꯛꯏ꯫ ꯇꯅꯨꯅ "ꯅꯈꯨꯠ ꯑꯃꯗꯣ ꯌꯥꯝ ꯊꯨꯅ ꯊꯥꯡꯒꯠꯂꯣ"꯫ ꯈꯥꯕ ꯐꯠ ꯊꯥꯡꯒꯠꯂꯤ꯫ ꯑꯁꯨꯝ ꯊꯧꯔꯛꯄꯅ ꯃꯈꯣꯏꯒꯤ ꯄꯨꯟꯐꯝ ꯕꯤꯜꯗꯤꯡ ꯑꯗꯨ ꯇꯞꯅ ꯊꯧꯔꯛꯂꯦ꯫ ꯇꯅꯨꯅ "ꯀꯨꯝꯊꯔꯛꯑꯣ"꯫ ꯈꯥꯕꯁꯨ ꯀꯨꯝꯊꯩ꯫ ꯂꯦꯗꯤꯅ ꯈꯥꯕꯕꯨ ꯊꯥꯡꯗꯨꯅ ꯃꯅꯤꯡꯗ ꯅꯝꯂꯒ ꯃꯊꯛꯇ ꯑꯁꯨꯝ ꯄꯨꯈꯠꯂꯛꯏ꯫ ꯃꯊꯛ ꯑꯗꯨ ꯍꯦꯛ ꯌꯧꯕꯒ ꯇꯅꯨꯅ ꯈꯥꯕꯕꯨ ꯊꯥꯡꯗꯨꯅ ꯃꯅꯤꯡꯗꯒꯤ ꯈꯪꯊꯤꯟ ꯊꯤꯟꯈꯤ꯫ ꯈꯥꯕ ꯆꯩꯅꯥꯗꯨꯅ ꯃꯈꯥꯗ ꯇꯨꯊꯈꯤ꯫ ꯇꯟꯖꯥ ꯑꯗꯨ ꯂꯧꯔꯒ ꯇꯅꯨ ꯈꯥꯕꯕꯨ ꯄꯨꯟꯁꯤꯜꯂꯒ ꯊꯝꯈ꯭ꯔꯦ꯫ ꯂꯣꯌꯥꯅ ꯁꯣꯝꯗ ꯊꯕꯛ ꯑꯃ ꯆꯠꯂꯨꯔꯒ ꯍꯜꯂꯛꯄꯗ ꯇꯅꯨꯕꯨꯗꯤ ꯍꯥꯟꯅ ꯌꯦꯡꯖꯩ ꯑꯗꯨꯕꯨ ꯂꯩꯔꯝꯗꯦ꯫ ꯃꯥꯁꯨ ꯊꯣꯏꯅ ꯊꯤꯔꯨꯗꯦ꯫ ꯃꯇꯝꯗꯤ ꯁꯨꯝ ꯍꯧꯈꯤ꯫ ꯅꯨꯃꯤꯗꯥꯡ ꯑꯣꯏꯁꯤꯜꯂꯛꯑ ꯐꯥꯎꯕ ꯂꯥꯛꯇꯕ ꯑꯗꯨꯗ ꯂꯣꯌꯥ ꯀꯔꯤ ꯇꯧꯔꯕꯅꯣ ꯍꯥꯏꯅ ꯆꯤꯡꯅꯕ ꯐꯥꯎꯔꯛꯏ꯫ ꯁꯈꯤꯅ "ꯂꯣꯌꯥ, ꯃꯧꯗꯤ"꯫ ꯂꯣꯌꯥ ꯁꯦꯝꯖꯤꯜꯂꯒ "ꯃꯄꯥꯝꯗ ꯆꯠꯈꯤꯕ ꯃꯥꯜꯂꯦ"꯫ ꯁꯈꯤ ꯋꯥ ꯃꯈꯥ ꯇꯥꯔꯝꯗ꯭ꯔꯦ ꯊꯣꯛꯈ꯭ꯔꯦ꯫ ꯂꯣꯌꯥ ꯇꯅꯨꯗ ꯀꯣꯜ ꯇꯧꯏ ꯑꯗꯨꯕꯨ ꯄꯥꯏꯔꯛꯇꯦ꯫ ꯑꯗꯨꯒꯤ ꯃꯍꯨꯠ ꯇꯦꯛꯁ ꯑꯃ ꯑꯣꯏꯅ ꯂꯥꯛꯏ꯫ "ꯇꯥꯕ꯭ꯔꯥ? ꯑꯩ ꯃꯤ ꯍꯥꯠꯀꯦ ꯇꯧꯔꯤꯌꯦ"꯫ ꯇꯦꯛꯁ ꯑꯗꯨ ꯎꯕꯗ ꯃꯃꯤꯠ ꯃꯅꯥ ꯂꯪꯈꯠꯂꯛꯏ꯫ "ꯀꯅꯥꯅꯣ ꯊꯣꯏ? ꯅꯪ ꯃꯗꯨ ꯇꯣꯛꯑꯕ"꯫ ꯍꯜꯂꯛꯏ ꯇꯅꯨꯁꯨ꯫ "ꯃꯔꯥꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯠꯄꯅꯤ"꯫ "ꯀꯅꯥꯝꯇ ꯅꯠꯇꯦ, ꯈꯥꯕꯅꯤ"꯫ "ꯀꯩꯅꯣ? ꯏꯆꯦꯒ ꯂꯨꯍꯣꯡꯅꯕ ꯇꯧꯔꯤꯕꯗꯣ ꯅꯪ ꯈꯪꯗꯕ꯭ꯔꯕ"꯫ "ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒꯅꯤ ꯍꯥꯠꯇꯣꯔꯤꯕꯁꯦ"꯫ "ꯌꯥꯔꯦ, ꯑꯩ ꯑꯣꯞ ꯂꯩꯔꯦ"꯫ ꯍꯥꯏꯈꯤꯕꯒ ꯑꯣꯞ ꯂꯩꯈꯤ꯫ ꯇꯅꯨ ꯄꯨꯔꯥ ꯑꯐꯥꯎꯕꯤ ꯑꯣꯜꯂꯦ꯫ ꯍꯥꯟꯅ ꯂꯣꯟꯅ ꯇꯧꯔꯛꯑꯝꯕ ꯑꯗꯨ ꯃꯁꯥꯗ ꯈꯪꯈ꯭ꯔꯗꯤ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕ ꯑꯗꯣ ꯃꯗꯨꯃꯗꯤ ꯀꯣꯛꯈ꯭ꯔꯕꯅ꯫ ꯂꯣꯌꯥꯅ ꯄꯥꯈꯠꯂꯤꯕꯗꯤ ꯁꯣꯛꯀꯗ꯭ꯔꯥ ꯈꯟꯕꯒꯤꯅꯤ꯫ ꯐꯣꯟ ꯇꯧꯁꯤꯜꯂꯤ ꯁ꯭ꯋꯤꯆ ꯑꯣꯞ ꯂꯩ꯫ ꯂꯣꯌꯥ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ꯫ ꯄꯨꯡ ꯑꯗꯨꯗꯤ 7 ꯇꯥꯁꯤꯜꯂꯛꯏ꯫ ꯃꯀꯨꯠꯁꯨ ꯂꯦꯞꯄ ꯂꯩꯇ ꯀ꯭ꯔꯨ ꯀ꯭ꯔꯨ ꯍꯥꯏꯅ ꯈꯣꯡꯂꯛꯏ꯫ ꯇꯅꯨ ꯈꯥꯕꯒꯤ ꯑꯀꯣꯏꯕꯗ ꯆꯠꯂꯒ "ꯅꯪ ꯑꯩ ꯀꯅꯥꯅꯣ ꯈꯪꯅꯤꯡꯕ꯭ꯔꯣ? ꯅꯪ ꯂꯩꯆꯤꯜꯒ ꯂꯨꯍꯣꯡꯕ ꯌꯥꯔꯣꯏꯌꯦ"꯫ ꯈꯥꯕ ꯅꯣꯛꯑꯒ "ꯁ꯭ꯌꯥ, ꯑꯩꯅ ꯃꯥꯒ ꯂꯨꯍꯣꯡꯕꯗ ꯅꯪꯒꯤ ꯅꯊꯧ ꯀꯩ ꯂꯩꯒꯦ"꯫ ꯇꯅꯨ ꯕꯨꯔꯈꯥ ꯑꯗꯨ ꯍꯥꯡꯗꯣꯔꯛꯈꯤ ꯑꯗꯨꯒ "ꯑꯩꯁꯦ ꯈꯪꯕ꯭ꯔꯣ? ꯌꯦꯡꯉꯨꯅꯦ ꯑꯝꯇ ꯃꯨꯟꯅ"꯫ ꯈꯥꯕ ꯇꯅꯨꯕꯨ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯂꯥꯛꯁꯤꯟꯕ ꯉꯝꯗ꯭ꯔꯦ꯫ ꯀꯔꯝꯅꯕꯨ ꯉꯝꯒꯅꯤ ꯅꯣꯡꯃ ꯈꯛꯇ ꯊꯦꯡꯅꯈꯤꯕ ꯃꯍꯥꯛꯄꯨ꯫ ꯈꯥꯕꯅ "ꯑꯩ ꯈꯪꯗꯦ"꯫ "ꯅꯪꯒꯤ ꯄꯥꯞ ꯆꯦꯜꯂꯕ ꯅꯈꯣꯡꯗꯨꯅ ꯑꯩꯒꯤ ꯏꯕꯨꯡꯕꯨ ꯍꯟꯅ ꯍꯟꯅ ꯀꯥꯎꯈꯤꯕ, ꯑꯩꯕꯨꯁꯨ ꯀꯔꯤꯁꯨ ꯂꯩꯇꯅ ꯅꯣꯏꯅ ꯈꯟꯕ, ꯑꯩꯕꯨꯁꯨ ꯍꯥꯠꯅꯕ ꯍꯣꯠꯅꯕ, ꯃꯗꯨꯒꯤ ꯗꯟꯗꯤ ꯐꯪꯍꯜꯂꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ"꯫ "ꯅꯔꯤꯜ ꯂꯩꯔꯗꯤ ꯄꯨꯜꯂꯤꯕꯁꯦ ꯊꯥꯗꯣꯛꯎꯅꯦ, ꯅꯔꯤꯜꯗꯤ ꯄꯥꯟꯗꯅ"꯫ ꯇꯅꯨ ꯈꯥꯕꯒꯤ ꯈꯣꯡꯌꯥꯗ ꯊꯥꯡ ꯑꯗꯨꯅ ꯇꯞꯅ ꯂꯦꯜꯂꯤ꯫ "ꯏꯔꯤꯜ ꯄꯥꯟꯗꯦꯕ"꯫ "ꯅꯪ ꯂꯩꯆꯤꯟꯒ ꯂꯨꯍꯣꯡꯒꯗ꯭ꯔꯣ"꯫ ꯈꯥꯕ ꯆꯩꯅꯥ ꯑꯗꯨ ꯈꯥꯡꯖꯤꯜꯂꯒ ꯂꯥꯎꯕꯗꯤ ꯂꯥꯎꯗꯦ꯫ "ꯂꯦꯗꯤ, ꯅꯪ"꯫ "ꯉꯥꯏꯈꯣꯅꯦ, ꯑꯩ ꯅꯠꯇꯕ ꯂꯦꯗꯤ ꯑꯁꯥꯕ ꯑꯃ ꯂꯩꯔꯤꯕꯗꯨ ꯀꯅꯥꯅꯣ"꯫ ꯈꯥꯕ ꯇꯨꯃꯤꯟꯅ ꯂꯩ꯫ ꯁꯨꯈꯨꯝ ꯍꯦꯛ ꯈꯨꯝꯂꯛꯇꯕ ꯑꯗꯨꯗ ꯇꯅꯨꯅ ꯈꯥꯕꯕꯨ ꯈꯣꯡꯄꯥꯛ ꯑꯗꯨꯅ ꯂꯥꯛꯇꯅ ꯀꯥꯎꯔꯛꯏ꯫ "ꯑꯩꯅ ꯍꯪꯉꯤꯁꯦ ꯀꯅꯥꯗꯅꯣ"꯫ ꯈꯥꯕ ꯇꯞꯅ ꯃꯈꯨꯠ ꯑꯗꯨ ꯅꯥꯟꯊꯣꯔꯛꯂꯦ꯫ ꯌꯦꯞꯂꯝꯕ ꯅꯣꯡꯃꯩ ꯐꯠ ꯁꯠꯇꯨꯅ ꯇꯅꯨꯗ ꯅꯝꯈꯤ꯫ ꯅꯪ ꯀꯗꯥꯏꯗ ꯆꯦꯟꯗꯣꯏꯕ? ꯅꯪꯒꯤ ꯑꯔꯣꯏꯕ ꯃꯤꯀꯨꯞꯇꯣ ꯌꯧꯔꯕꯅꯦ"꯫ ꯉꯥꯟꯕ ꯑꯍꯤꯡ ꯑꯗꯨꯗ ꯂꯝꯕꯤ 3 ꯐꯥꯡꯕ ꯑꯗꯨꯒꯤ ꯅꯥꯀꯟꯗ ꯊꯥꯔꯤꯕ ꯐꯝꯐꯝ ꯑꯗꯨꯗ ꯐꯝꯂꯒ ꯑꯇꯤꯌꯥꯗ ꯊꯣꯛꯂꯤꯕ ꯃꯗꯣꯝ ꯉꯥꯜꯂꯤꯕ ꯊꯥꯖꯕꯨ ꯌꯦꯡꯂꯒ ꯑꯋꯥꯃꯩꯆꯥ ꯈꯥꯡꯕ ꯉꯝꯗꯅ ꯄꯦꯟꯗꯅ ꯁꯣꯟꯖꯩ꯫ "ꯍꯦ ꯊꯥꯖ, ꯅꯪꯗꯤ ꯅꯗꯣꯝ ꯂꯦꯟꯕ ꯅꯨꯡꯉꯥꯏꯕ꯭ꯔꯥ? ꯉꯁꯤꯗꯤ ꯅꯪꯁꯨ ꯅꯗꯣꯝꯗꯤ ꯂꯩꯔꯝꯗ꯭ꯔꯦ꯫ ꯅꯅꯥꯛꯇ ꯊꯋꯥꯟ ꯃꯍꯥꯛꯅ ꯅꯪꯕꯨ ꯁꯦꯟꯅꯗꯨꯅ ꯂꯩꯔꯝꯃꯦ, ꯑꯗꯨꯕꯨ ꯑꯩꯗꯤ ꯅꯥꯏꯇꯣꯝ ꯇꯥꯔꯕ ꯄꯨꯡꯕꯥ ꯀꯥꯏꯔꯕ ꯆꯦꯛꯂꯥꯗꯨꯅꯤꯀꯣ꯫ ꯂꯥꯛꯂꯔꯣꯏ ꯈꯜꯂꯕ ꯂꯥꯛꯈꯤꯕꯁꯨ ꯑꯣꯏꯊꯣꯛꯀꯗ꯭ꯔꯥ ꯉꯥꯏꯈꯤꯕꯅꯤ, ꯃꯇꯝ ꯀꯌꯥ ꯆꯠꯇꯨꯅ ꯏꯅꯥꯎꯕꯨ, ꯑꯗꯨꯕꯨ ꯃꯥꯂꯪꯕꯕꯨ ꯎꯅꯤꯡꯕꯒꯨꯝ, ꯊꯤꯕ ꯁꯤꯟꯕ ꯊꯨꯡꯅ ꯆꯠꯂꯕꯁꯨ ꯐꯪꯗꯕꯒꯨꯝ, ꯅꯪꯗꯤ ꯐꯪꯗ꯭ꯔꯦ"꯫ ꯁꯣꯝꯗꯅ ꯇꯅꯨ, ꯈꯥꯕꯅ ꯅꯣꯡꯃꯩ ꯑꯗꯨꯅ ꯁꯨꯗꯠꯈꯤꯗꯨꯅ ꯇꯅꯨ ꯂꯩꯃꯥꯏ ꯑꯗꯨꯗ ꯎꯞꯁꯤꯜꯂꯒ ꯇꯥꯏ꯫ ꯈꯥꯕꯅ ꯅꯣꯛꯂꯒ "ꯅꯁꯛꯇꯤ ꯐꯖꯩꯅꯦ" ꯍꯥꯏꯗꯨꯅ ꯇꯅꯨꯕꯨ ꯅꯝꯖꯥ ꯅꯝꯊꯦꯛꯅꯕ ꯍꯣꯠꯅꯔꯛꯏ꯫ ꯇꯅꯨ ꯃꯥꯁꯨ ꯂꯩꯖ ꯊꯥꯗꯨꯅ ꯄꯥꯡꯒꯜ ꯐꯨꯗꯣꯛꯂꯒ ꯈꯥꯕꯕꯨ ꯂꯥꯛꯇꯅ ꯏꯜꯂꯤ꯫ ꯃꯅꯥꯛꯇ ꯇꯥꯔꯤꯕ ꯊꯥꯡ ꯑꯗꯨꯅ ꯄꯥꯏꯈꯠꯈꯤ꯫ ꯈꯥꯕꯅ ꯇꯅꯨꯒꯤ ꯃꯁꯝ ꯑꯗꯨ ꯇꯥꯞꯈꯣꯏꯔꯒ ꯋꯥꯜ ꯑꯗꯨꯗ ꯊꯣꯝꯖꯤꯜꯂꯤ꯫ "ꯁꯜꯂꯥ"꯫ ꯊꯣꯝꯖꯤꯜꯂꯒ ꯋꯥꯜ ꯑꯗꯨꯗ ꯃꯃꯥꯏ ꯑꯗꯨ ꯅꯝꯁꯤꯜꯂꯒ ꯊꯝꯃꯤ꯫ ꯈꯥꯕꯒꯤ ꯃꯀꯣꯛ ꯑꯗꯨ ꯇꯞꯅ
ꯇꯅꯨꯒꯤ ꯉꯛꯁꯝꯗ ꯊꯝꯃꯛꯏ꯫ ꯋꯥ! ꯇꯅꯨ ꯄꯥꯏꯔꯝꯕ ꯊꯥꯡ ꯑꯗꯨꯅ ꯈꯥꯕꯒꯤ ꯄꯨꯛꯆꯦꯞ ꯑꯗꯨꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯊꯤꯟꯖꯤꯜꯂꯤ꯫ ꯈꯥꯕ ꯍꯟꯗꯛꯇꯤ ꯈꯪꯍꯟ ꯍꯟꯗꯣꯛꯂꯒ ꯃꯈꯥꯗ ꯇꯨꯈꯤ꯫ ꯇꯅꯨ ꯃꯀꯣꯛ ꯑꯗꯨ ꯄꯥꯏꯔꯒ ꯍꯥꯏꯔꯤ ꯈꯥꯕꯒꯤ ꯅꯣꯡꯃꯩꯗ ꯈꯨꯝꯀꯠꯂꯒ ꯀꯥꯞꯅꯕ ꯇꯧꯏ꯫ ꯑꯗꯨꯕꯨ ꯃꯔꯨꯗꯤ ꯌꯥꯎꯔꯝꯗ꯭ꯔꯦ꯫ ꯃꯥꯒꯤ ꯄꯣꯀꯦꯠꯀ ꯃꯥꯔꯛꯄꯗ ꯁꯨꯞꯅꯒꯤ ꯃꯔꯨ ꯑꯃꯈꯛ ꯌꯥꯎꯔꯝꯃꯤ꯫ ꯇꯅꯨ ꯈꯣꯡꯂꯩ ꯊꯨꯅ ꯍꯥꯞꯆꯤꯜꯂꯒ ꯈꯥꯕꯗ ꯅꯝꯂꯛꯏ꯫ ꯈꯥꯕꯅ ꯂꯗꯦ, ꯑꯩ ꯂꯩꯆꯤꯜꯒ ꯂꯨꯍꯣꯡꯂꯔꯣꯏꯌꯦ, ꯑꯩꯕꯨ ꯊꯥꯗꯣꯛꯄꯤꯌꯣ꯫ ꯅꯪꯒꯤ ꯃꯃꯤꯡ ꯑꯩꯒꯤ ꯅꯣꯡꯃꯩ ꯃꯔꯨꯗ ꯊꯥꯈ꯭ꯔꯦ ꯍꯥꯏꯔꯒ ꯈꯥꯕꯒꯤ ꯃꯀꯣꯛꯇ ꯀꯥꯞꯈꯤ꯫ ꯇꯅꯨꯁꯨ ꯃꯁꯥ ꯑꯗꯨ ꯍꯥꯏꯔꯤ ꯏꯁꯇꯤꯌꯔ ꯑꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯂꯒ ꯃꯥꯒꯤ ꯀꯥꯔ ꯑꯗꯨꯗ ꯀꯥꯈꯠꯈ꯭ꯔꯦ꯫ ꯑꯗꯨꯒ ꯃꯌꯨꯝ ꯇꯝꯅ ꯊꯧꯔꯛꯏ꯫ ꯂꯣꯌꯥ ꯁꯣꯝꯗ ꯊꯣꯡꯅꯥꯎ ꯑꯗꯨ ꯍꯥꯡꯇꯣꯛꯂꯒ ꯌꯦꯡꯂꯨꯕꯗ ꯊꯥꯖ ꯃꯍꯥꯛꯄꯨ ꯍꯥꯟꯅ ꯎꯔꯦꯗꯣ꯫ ꯂꯣꯌꯥ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯉꯁꯤ ꯄꯨꯔꯅꯤꯃꯥ ꯅꯨꯃꯤꯠꯅꯤ ꯍꯥꯏꯕ꯫ ꯉꯁꯤꯗꯤ ꯑꯔꯣꯏꯕ ꯑꯣꯏꯅ ꯆꯠꯂꯒꯦ ꯈꯟꯈ꯭ꯔꯦ꯫ ꯃꯐꯤ ꯃꯔꯣꯜ ꯂꯣꯏꯁꯜꯂꯒ ꯁꯣ ꯑꯃ ꯄꯥꯏꯔꯒ ꯀꯨꯝꯊꯔꯛꯄꯗ ꯇꯅꯨ ꯌꯥꯝꯅ ꯅꯣꯔꯃꯦꯜꯗ ꯆꯪꯂꯛꯏ꯫ ꯂꯣꯌꯥ ꯇꯅꯨꯗ ꯌꯦꯡꯂꯒ ꯅꯪ ꯀꯩꯝ ꯇꯧꯗ꯭ꯔꯣ? ꯇꯅꯨ ꯈꯨꯝꯂꯝꯗ ꯃꯣꯏꯒꯤ ꯀꯥ ꯇꯝꯅ ꯀꯥꯈꯤ꯫ ꯂꯣꯌꯥꯁꯨ ꯃꯈꯣꯡ ꯑꯗꯨ ꯑꯣꯟꯅꯅ ꯊꯥꯡꯂꯛꯑꯒ ꯇꯅꯨꯒꯤ ꯃꯇꯨꯡ ꯏꯜꯂꯛꯏ꯫ ꯇꯅꯨ ꯀꯥ ꯍꯦꯛ ꯌꯧꯕꯒ ꯐꯃꯨꯡ ꯑꯗꯨꯗ ꯐꯝꯊꯈ꯭ꯔꯦ꯫ ꯂꯣꯌꯥ ꯀꯥꯒꯤ ꯃꯩ ꯑꯉꯥꯟꯕꯗ ꯐꯠ ꯊꯥꯜꯂꯛꯏ꯫ ꯇꯅꯨꯒꯤ ꯁꯛꯇꯝ ꯎꯕꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ꯫ ꯊꯣꯏ ꯍꯥꯏꯔꯒ ꯐꯝꯊꯔꯛꯑꯒ ꯃꯃꯥꯏ ꯑꯗꯨ ꯌꯦꯡꯉꯤ꯫ ꯇꯅꯨꯅ ꯍꯥꯏ ꯅꯥꯏꯌꯦ ꯄꯥꯏꯔꯛꯀꯅꯣ꯫ ꯈꯥꯕꯅꯔꯥ? ꯃꯥꯗꯤ ꯅꯥꯟꯊꯣꯛꯈ꯭ꯔꯕꯣ? ꯇꯅꯨ ꯂꯣꯌꯥꯗ ꯌꯦꯡꯂꯛꯑꯒ ꯅꯪ ꯄꯨꯂꯤꯁ ꯅꯠꯇ꯭ꯔꯣ? ꯑꯗꯨꯗꯤ ꯑꯩꯁꯦ ꯐꯥꯕ ꯌꯥꯗ꯭ꯔꯣꯕ? ꯕꯤꯂꯤꯌꯟꯒꯤ ꯃꯇꯦꯡ ꯄꯥꯡꯂꯤꯁꯦ ꯀꯩꯒꯤꯅꯣꯕ? ꯂꯣꯌꯥ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯃꯇꯝꯅ ꯄꯨꯔꯛꯁꯅꯨ, ꯍꯧꯖꯤꯛꯀꯤꯗꯤ ꯅꯪ ꯑꯩꯒꯤ ꯅꯨꯄꯤꯅꯤ ꯍꯥꯏꯔꯒ ꯍꯤꯗꯥꯛ ꯑꯃ ꯄꯨꯔꯛꯂꯒ ꯇꯩꯕꯤ꯫ ꯇꯅꯨ ꯅꯣꯛꯐꯦꯠ ꯇꯧꯅ ꯌꯦꯡꯖꯩ꯫ ꯂꯣꯌꯥ ꯇꯅꯨꯒꯤ ꯀꯨꯠꯂꯤꯕ ꯗꯤꯝꯄꯜ ꯑꯗꯨꯁꯨ ꯃꯈꯨꯠꯇꯨꯅ ꯆꯛ ꯊꯤꯜꯂꯛꯑꯒ ꯀꯩꯅꯣꯕ ꯑꯩꯕꯨꯁꯨ ꯉꯥꯎꯍꯜꯂꯤꯁꯦ? ꯅꯪ ꯂꯦꯝꯅ ꯊꯥꯅꯨꯔꯥ? ꯇꯅꯨ ꯉꯁꯤꯗꯤ ꯀꯤꯕ ꯐꯥꯎꯗ ꯂꯣꯌꯥ ꯃꯥꯕꯨ ꯌꯦꯡꯖꯩ꯫ ꯂꯣꯌꯥꯅ ꯑꯃꯨꯛ ꯍꯪꯉꯛꯏ ꯉꯁꯤꯗꯤ ꯀꯤꯗ꯭ꯔꯕꯣ? ꯀꯤꯗꯦ꯫ ꯀꯩꯒꯤ ꯀꯤꯗꯣꯏꯅꯣ? ꯁꯦ ꯇꯨꯝꯂꯁꯦꯕ ꯍꯥꯏꯔꯒ ꯇꯅꯨꯕꯨ ꯐꯃꯨꯡ ꯑꯗꯨꯗ ꯐꯠ ꯊꯥꯡꯖꯤꯜꯂꯤ꯫ ꯅꯤꯡꯉꯥꯏ ꯇꯧꯗꯦ ꯅꯨꯄꯤ ꯃꯍꯥꯛꯁꯨ꯫ ꯇꯅꯨ ꯂꯣꯌꯥꯗ ꯈꯖꯤꯛ ꯅꯛꯁꯤꯜꯂꯛꯑꯒ ꯂꯣꯌꯥꯒꯤ ꯃꯃꯥꯏꯗ ꯅꯨꯡꯁꯤꯕꯤ ꯊꯣꯝꯖꯤꯜꯂꯛꯑꯦ꯫ ꯂꯣꯌꯥ ꯃꯃꯤꯠꯇꯣ ꯂꯥꯎꯊꯣꯔꯛꯏ꯫ ꯇꯨꯝꯃꯣ, ꯑꯩ ꯇꯨꯝꯅꯤꯡꯉꯦꯕ ꯍꯥꯏꯔꯝꯂꯒ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯇꯨꯝꯊꯈ꯭ꯔꯦ꯫ ꯂꯣꯌꯥ ꯇꯅꯨꯕꯨ ꯌꯦꯡꯖꯔꯒ ꯀꯌꯥꯗ ꯏꯪꯅ ꯇꯨꯝꯂꯤꯕ ꯃꯃꯥꯏ ꯑꯗꯨꯗ ꯑꯃꯨꯛꯇꯪ ꯅꯥꯜꯂꯝꯂꯒ ꯇꯨꯝꯍꯧꯔꯣ ꯅꯨꯡꯁꯤꯕꯤ꯫ ꯃꯥꯁꯨ ꯇꯅꯨꯕꯨ ꯅꯨꯡꯁꯤꯅ ꯃꯔꯥꯏꯕꯛꯇ ꯆꯨꯞꯄꯤ ꯑꯗꯨꯒ ꯀꯨꯝꯊꯈ꯭ꯔꯦ꯫ ꯒꯥꯔꯤ ꯑꯗꯨ ꯊꯧꯗꯨꯅ ꯁꯨꯝ ꯂꯥꯛꯄꯗ ꯃꯌꯥꯝꯒꯤ ꯃꯦꯟ ꯑꯣꯏꯅ ꯐꯥꯎꯐꯝ ꯑꯣꯏꯕ ꯂꯝꯕꯤ ꯑꯗꯨꯗ ꯅꯨꯄꯥ ꯑꯃ ꯐꯝꯂꯒ ꯂꯩꯕ ꯑꯗꯨ ꯎꯕꯗ ꯍꯥꯏꯐꯦꯠ ꯃꯃꯤꯠ ꯑꯗꯨꯅ ꯁꯨꯛꯆꯤꯜꯂꯒ ꯌꯦꯡꯉꯤ꯫ ꯏꯁꯇ꯭ꯔꯤꯠꯁꯤꯡ ꯑꯗꯨꯗ ꯊꯥꯜꯂꯤꯕ ꯏꯁꯇ꯭ꯔꯤꯠ ꯂꯥꯏꯠꯀꯤ ꯃꯉꯥꯜꯅ ꯅꯨꯄꯥꯒꯤ ꯃꯥꯏꯊꯣꯡ ꯑꯗꯨ ꯎꯕ ꯐꯪꯏ꯫ ꯃꯥꯅ ꯎꯈ꯭ꯔꯕ ꯅꯨꯄꯥ ꯑꯃ ꯑꯣꯏꯔꯝꯕ ꯑꯗꯨꯗ ꯒꯥꯔꯤ ꯑꯗꯨ ꯃꯅꯥꯛꯇ ꯈꯥꯝꯂꯒ ꯂꯣꯌꯥ ꯀꯨꯝꯊꯔꯛꯏ꯫ ꯉꯥꯟꯕ ꯍꯥꯏꯐꯦꯠꯇꯪ ꯅꯨꯄꯥ ꯑꯗꯨꯗ ꯌꯦꯡꯂꯛꯏ꯫ ꯂꯣꯌꯥꯁꯨ ꯀꯧꯔꯛꯏ ꯏꯕꯥꯏ, ꯁꯤꯗ ꯀꯩꯗꯧꯔꯝꯃꯤꯅꯣ ꯑꯁꯨꯛ ꯊꯦꯡꯂꯀꯥꯟꯁꯤꯗ? ꯉꯥꯟꯕꯅ ꯁꯨꯝ ꯐꯝꯂꯝꯕꯅꯦ, ꯆꯠꯂꯗꯕꯅꯤꯗ꯫ ꯅꯪꯕꯨ ꯀꯥꯏ ꯆꯠꯂꯨꯔꯤꯅꯣ? ꯊꯕꯛ ꯑꯃ ꯆꯠꯂꯨꯕꯅꯦ ꯏꯕꯥꯏ, ꯏꯕꯥꯏ ꯎꯕꯗꯨꯗ ꯁꯨꯝ ꯆꯪꯂꯛꯄꯅꯦ꯫ ꯑꯣ ꯐꯔꯦ ꯐꯔꯦ, ꯅꯪ ꯂꯩꯍꯧꯈꯤꯗꯣꯏꯔꯥ? ꯏꯕꯥꯏꯗꯤ ꯆꯠꯅꯕ ꯇꯧꯔꯒꯦꯍꯦ꯫ ꯍꯣꯏ ꯏꯕꯥꯏ꯫ ꯉꯥꯟꯕꯁꯨ ꯆꯠꯅꯕ ꯍꯧꯒꯠꯂꯛꯏ ꯑꯗꯨꯒ ꯇꯞꯅ ꯆꯠꯄ ꯍꯧꯔꯛꯂꯕꯅꯤ꯫ ꯃꯍꯥꯛꯀꯤ ꯄꯣꯀꯦꯠꯇꯒꯤ ꯌꯥꯝꯅ ꯃꯜꯂꯕ ꯐꯣꯇꯣꯔꯥ ꯆꯦꯔꯥ ꯈꯪꯗꯕ ꯑꯃ ꯇꯥꯔꯛꯄ ꯑꯗꯨꯗ ꯂꯣꯌꯥ ꯐꯠ ꯈꯨꯡꯀꯠꯂꯤ ꯑꯗꯨꯒ ꯉꯥꯟꯕꯕꯨ ꯀꯧꯒꯦ ꯍꯥꯏꯅ ꯇꯧꯕꯒ ꯐꯣꯇꯣ ꯑꯗꯨꯗ ꯇꯥꯔꯤꯕ ꯃꯃꯤꯗꯨ ꯎꯔꯛꯂꯦ꯫ ꯂꯣꯌꯥ ꯃꯃꯤꯠ ꯈꯞꯅꯤ ꯍꯥꯏꯕ ꯃꯈꯩ ꯀꯥꯎꯈꯩ ꯌꯦꯡꯂꯒ ꯃꯆꯤꯟꯗ ꯁꯣꯜꯂꯛꯏ ꯏꯃꯥ, ꯄꯥꯕꯨꯡ, ꯇꯥꯃꯣ꯫ ꯐꯣꯇꯣꯗꯨꯗ ꯑꯃꯨꯛꯇꯪ ꯃꯈꯨꯠꯇꯨꯅ ꯅꯥꯜꯂꯒ ꯈꯣꯡꯊꯥꯡ ꯇꯞꯅ ꯊꯥꯡꯗꯨꯅ ꯆꯠꯅꯤꯡꯗ ꯆꯠꯂꯤꯕ ꯉꯥꯟꯕꯕꯨ ꯀꯧꯔꯛꯏ ꯇꯥꯃꯣ꯫ ꯊꯥꯡꯂꯝꯕ ꯉꯥꯟꯕꯒꯤ ꯈꯣꯡꯊꯥꯡ ꯆꯞ ꯂꯦꯞꯈꯤ꯫ ꯑꯃꯨꯛꯁꯨ ꯂꯣꯌꯥꯅ ꯍꯥꯏꯔꯛꯏ ꯇꯥꯃꯣ, ꯑꯩ ꯅꯪꯒꯤ ꯑꯁꯦꯡꯕ ꯅꯅꯥꯎꯄꯥꯅꯤ꯫ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯉꯥꯟꯕ ꯃꯅꯤꯡꯗ ꯑꯣꯟꯊꯣꯔꯛꯏ꯫ ꯉꯥꯟꯕ ꯂꯠ ꯇꯧꯅ ꯇꯞꯅ ꯀꯧꯔꯛꯏ ꯅꯪ ꯑꯩꯒꯤ ꯏꯅꯥꯎꯄꯥ, ꯅꯪ ꯑꯩꯒꯤ ꯍꯤꯌꯥꯏ꯫ ꯈꯣꯡꯊꯥꯡ ꯑꯗꯨ ꯂꯣꯌꯥ ꯇꯝꯅ ꯒꯝ ꯒꯝ ꯊꯥꯡꯂꯛꯑꯒ ꯂꯣꯌꯥꯒꯤ ꯄꯥꯝꯕꯣꯝ ꯑꯅꯤꯗ ꯃꯈꯨꯠꯇꯨꯅ ꯄꯥꯏꯔꯒ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯣ?
Nangaygi hiyay. Loya tapna. Mani tamo. Nangi hiyay. Nganba loya bu chetna konsillaga. Asuknakna leiraga. Itininaw anina khangnaba ngamdaba. Ngasidaydi itininaw puna leminaradame tamo. Naw. Anido ngaihak kaplaga. Loyana. Tamo. Lao. Ay tilamlage. Aikoni sanagadaba. Warisu mayam ama lay. Nganbasu gari aduda kakhalakle. Nganbana hana hairai. Ima hingle haiba paw ama tai. Nang khangbra naw. Loya nokmi. Hingliye tamo. Saga pangkhak oiraba. Akoini imabu ngasi phawbo phaduna thamliye. Nganba ngakna. Adudi nang lokthorokpa yaina. Tamo. Yam chekshina lay. Aini hekta ngamde. Wari pumnamak sanarage matagum. Khangdaba pumnamak hanglage matagum. Nganbana. Naw. Nang police ne haidayne. Tamo. Adudi phataba makoibu nangna karigi phadabano. Haujikti tamo sulabanina. Thabok pumnamak tamoga paminaradabane. Ikoini ichininawne habase. Haujikki oinadi kanadasu khanganba yade. Karigumba hek khangkradi pharak tarakani. Khangaloye tamo. Loyana nganbabu moigi thonganda thambirame. Nganba mayumda changnaba tawringai mana ngairakpa. Lakidraba gari ado mamang aduda thokibada nganba minok ama noklai. Karigi minok. Ngasi magi ningba pumnamak thunglakpa asida nokpa minokni. Nganba thinthada maninglomdagi labuk fawraga chelai. Makhong aduna. Yamna kanna chelakpana. Sorok tarakadawre. Asamba lambidani. Mana chelakliba ado. Harapada thorakliba gari adusu. Hanna yengduna chelakpana. Gari adugi mamangda fathatki. Gari adusu break khangpa faki. Whisper. Gari dagi thong adu hanglaga kumtharai. Aduga. Kana amata leramdaba aduda. Gari da kakhatkige hek tawbaga. YouTube amana Whisper bu thakiba adu. Whisper. Lemai haitharai. Nganba Whisper bu gari aduda hapsilaga. Manoina thoduna lae. Pung adu amata silakle. Asum thorakpana. Farm tawba mafam ama yoksilakpada. Gari adu khamlaga. Whisper bu chingtharai. Aduga. Makhada thamlaga. Gyalakpa ngaiduna lay. Tawriba pumba adu arapadagi nupa aduna loina ure. Adubu. Nganbadi ude. Whisper tapna gyan lai. Mamit adu uirum panglaga. Yenglakpada mamangda nupa ama leplaga leramba adu ubada. Whisper pakhatna. Magi nongmay adu satnaba tawrai. Adubu. Tawramdre. Nganba Whisper gi mamangda famtharaklaga. Nongmay aduga maru aduga tongan na loina tahanki. Aduga yamna hawtana. Nangi numit sure. Aigi babu achakpa mayda langsilaga. Hatkibado. Nang nataba. Makoy nido kanano. Whisper wa adu amata ngangdi. Nganbana. Karigumba nang na asyembado hairabadi. Nangi tawaybadi ayna kanbiba ngamgani. Whisper na. Asengba. Ay bukil tawroidra. Tawroini. Asengba pumba hairadi. Whisper yamna haraw na loina haidorai. Maril pandabani. Kanagumba maitay ama oiramlabadi sikhang-khanglaga laygadaba. Whisper na. Maniga nongbanga. Nganba noklaga. Khangida. Nangi na chindagi hektaningdana tawbane. Whisper na. Aibu. Free tawro na. Okay. Hilda nungay na layjaruro. Hairaga nongmay adu thangkalai. Whisper na. Aibu. Free tawne. Masinataba. Nang atopa waridi khangningdra. Karamna amuk atopa wari lerige. Nangi mother do. Hingliye. Mani hoina phaduna thambane. Sakhiyana sathiba masu laybane. Nganvanu aga. Aduaiga mari leynade brother. Somdana tanu. Loya layramdaba aduda chakhumda loyabu thiba changlai. Masa adu isingsu khawranglakpa aduda. Ising adu thaknaba fridge adu hangdorai. Bottle adu thangkalaga thakke tawbada. Mahaki burkha adu lawthoamdre. Tanu nongmi fridge adu gam haina thingzinbaga. Ama mamarak aduda. Magi maangda kanagumba ama fatlepsilai. Tanu khangpre khangi.
ꯃꯤ ꯑꯗꯨꯅ ꯅꯣꯡꯃꯩ ꯑꯗꯨ ꯇꯅꯨꯗ ꯊꯥꯡꯀꯠꯂꯛꯏ꯫ ꯂꯣꯌꯥ ꯒꯥꯔꯤ ꯑꯗꯨ ꯊꯧꯖꯤꯜꯂꯛꯏ꯫ ꯁꯦꯀꯨꯔꯤꯇꯤ ꯑꯗꯨꯅ "ꯏꯕꯨꯡꯉꯣ, ꯑꯁꯨꯛ ꯊꯦꯛꯂꯀꯥꯟꯁꯤꯗ ꯅꯪꯕꯨ ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯂꯨꯔꯤꯕꯅꯣ?" ꯂꯣꯌꯥ ꯅꯣꯛꯑꯒ "ꯑꯩꯒꯤ ꯌꯨꯝꯗꯨꯗ ꯆꯠꯂꯨꯕ. ꯇꯅꯨ ꯃꯊꯟꯇ ꯂꯩꯍꯧꯕꯗꯨꯗ ꯂꯦꯛꯄ ꯅꯨꯡꯉꯥꯏꯇ꯭ꯔꯗꯅ ꯑꯃꯨꯛ ꯂꯥꯛꯄꯅꯦ. ꯑꯗꯨꯗꯤ ꯆꯪꯂꯨꯈꯤꯒꯦ ꯀꯀꯥ." ꯍꯥꯏꯔꯝꯂꯒ ꯆꯪꯂꯛꯂꯦ꯫ ꯇꯅꯨ ꯇꯞꯅ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯊꯥꯡ ꯑꯗꯨ ꯂꯥꯝꯃꯤ꯫ ꯃꯝꯕꯅ ꯃꯤ ꯑꯃꯒ ꯂꯩ ꯍꯥꯏꯕ ꯈꯛꯅꯤ ꯈꯪꯂꯤꯕ, ꯑꯇꯩꯗꯤ ꯀꯌꯥ ꯎꯕ ꯅꯠꯇꯦ꯫ ꯇꯅꯨꯁꯨ ꯈꯪꯉꯤ ꯃꯃꯥꯡꯗ ꯂꯦꯞꯂꯤꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯃꯥꯕꯨ ꯅꯣꯡꯃꯩꯅ ꯅꯝꯂꯦ ꯍꯥꯏꯕ꯫ ꯂꯣꯌꯥꯅ ꯏꯁꯇꯤꯌꯔ ꯑꯗꯨ ꯀꯥꯒꯦ ꯇꯧꯕꯗ ꯆꯥꯛꯈꯨꯝꯂꯣꯝꯗꯒꯤ ꯃꯤ ꯑꯃꯅ ꯀꯞꯂꯛꯂꯤꯕꯗꯨ ꯇꯥꯕꯗ ꯃꯈꯣꯡ ꯑꯗꯨ ꯆꯥꯛꯈꯨꯝ ꯇꯝꯅ ꯇꯞꯅ ꯇꯞꯅ ꯊꯥꯡꯗꯨꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯑꯁꯨꯝ ꯃꯌꯦꯛ ꯁꯦꯡꯂꯛꯂꯦ꯫ ꯂꯣꯌꯥ ꯆꯥꯛꯈꯨꯝ ꯑꯗꯨꯒꯤ ꯃꯩ ꯑꯗꯨ ꯐꯠ ꯊꯥꯜꯂꯤ꯫ ꯑꯗꯨꯕꯨ ꯇꯧꯔꯝꯂꯤꯕꯗꯨ ꯎꯕꯗ ꯈꯪꯀꯧ ꯀꯧꯔꯛꯏ꯫ "ꯊꯣꯏ!" ꯁꯣꯝꯗꯅ ꯉꯥꯟꯕꯅ ꯋꯤꯁꯄꯔꯕꯨ ꯂꯥꯛꯅꯕ ꯌꯥꯕ ꯂꯥꯛꯅꯩ꯫ ꯑꯗꯨꯒ ꯅꯣꯡꯃꯩ ꯑꯗꯨꯅ ꯊꯥꯡꯀꯠꯂꯛꯏ꯫ "ꯅꯪꯒꯤ ꯅꯣꯡꯃꯩꯁꯤꯅ ꯅꯪꯒꯤ ꯅꯊ꯭ꯋꯥꯏ ꯂꯧꯕ ꯇꯥꯔꯦꯅꯦꯀꯣ, ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ." ꯍꯥꯏꯔꯒ ꯄꯥꯏꯔꯝꯃꯤꯕ ꯅꯣꯡꯃꯩ ꯑꯗꯨ ꯊꯥꯡꯀꯠꯂꯛꯏ꯫ ꯇ꯭ꯔꯦꯒꯔ ꯑꯗꯨ ꯅꯝꯕꯒ ꯃꯥꯒꯤ ꯅꯣꯡꯃꯩ ꯅꯠꯇꯕ ꯑꯇꯣꯞꯄ ꯅꯣꯡꯃꯩ ꯑꯃꯒꯤ ꯈꯣꯟꯖꯦꯜ ꯇꯥꯈꯤ꯫ ꯃꯅꯤꯡꯗꯒꯤꯅꯤ ꯀꯥꯞꯂꯛꯂꯤꯕ ꯑꯗꯨ꯫ ꯋꯤꯁꯄꯔ ꯃꯃꯣꯟ ꯅꯣꯛꯂꯛꯂꯦ꯫ ꯉꯥꯟꯕ ꯈꯨꯗꯛꯇ ꯈꯨꯔꯨ-ꯈꯨꯗꯛ ꯀꯨꯟꯊꯔꯛꯈ꯭ꯔꯦ꯫ ꯃꯃꯤꯠꯇ ꯏꯔꯥ ꯆꯦꯟꯅ ꯃꯅꯤꯡꯗ ꯑꯣꯟꯊꯣꯔꯛꯏ꯫ "ꯅꯪ